Image TV yang bila bersinggu tentang panarim na tram loksa balorina ngasigi merubu pau bijari. Maitai naha trahum doibu par matung tamthina hat ki bagi mayokta sarang pata wakat mipam satakre. State asida thok le bakang pi irang asina maram oiduna hauzik phawda agriculture amde allied sector khangta da lupa crore sahum ga yangkai hen bagi sen pham mangle haina KS gopena phongdokre. Loinana Lal Duhomana Mizoram Yanu Chief Minister Oina Ngasi Wasak Lokre. Kauzik Mapung Wepau Lowisi DM College of Commerce ki BBA Tamliba Mahirus Singna Senduna Ngasi DM Commerce ki Auditorium da Annual Tuck Shop 2023-24 Haudokri Tharam da DM University Vice Chancellor Professor N. Rajmohan Singh DM University DM Commerce and Controller of Examination Dr. A. Nabasandra DM College of Commerce ki Head of Department Mathematics Department Dr. T. Sarchandra Singh na Athoiba Mithunglan Singh Oiki Thom Asida Saruk Yakiba DM Commerce ki Coordinator Dr. T. S. Priyakumar Singh na Paumi Singh Pongdokpada ngasi BBA Tamliba Mahiroi Singh na Pangthok Nibasi Management Event Amani Mahiroi Singh na class da theory oina nainari ba kaya adu practical oina training oina event asi sahi khudingi pangthoi Annual Tuck Shop 2023-24 haiba event asi business ki oina tongan ba strategies sing apply taruga matokram na paisa tangani haibagi Wakalon adu nainam nabagidamak advances senbani Mahiroi Singh da hena lousing lehendaba sahi khudingi pangthoknaba asha tawri adubu hauzik lamdam asida oiriba phibam asina maram oirga numit nini pangthokadaba advances noma khaktamak pangthoklagani ngasigi advances BBA first third amadi fifth semester tamliba Mahiroi na stall trahumdoi phamli Mahiroi Singh na Panglakpa benefit adudagi relief camp to Lariba in Mer Singda, no more the sung the Yadra Polam Sing, Mating Pangani Hike. And that's over situation in Maramarkanda because classroom that activity, Mamma Labina, Pagi Matam, the Kyong of Labina, Makatamak, Nasikatam, had we can see, Uncle Trevor. Aduga Pagi Pantok Sariba, if you're Nasidagi. Pagi Mahiroi Singh na Hanga revenue dagi apai khara contribution tawnaraga tongan relief camps indasu mateng pangsi habagi afum amasu apai khana jari aduga laiba profit tu yengaga apai kayam yamna mateng pangamgadagi habadi hausi haibadi ngamdri aduga event hek loibaga laiba revenue sina apaina pung phana lakong amagadi apai laiba relief camps inda mateng pangna busu khana jari Loinana event adu saruk yakiba BBA Tamliba Mahiroi amana phongdokibada ngasigi management event asida Mahiroi khudingmakna group sing semduna masagi haijaba talent sing puthoi amadi maduda sangadaba senpham khudingmak masagi pocket tagi puthoklaga semani sigumba management event asina Mahiroi sing busu hena wakal thonduna business ama haunaba sauna kanaba piri Haibwapam Tamki Amadi Makoina Panakpa Profit Kara Dudagi Relief Camp to Laiba Edmer Singda no more the Sang the Yadra Polam Sing Mating Pangani Hainaso Fondoke. I bagi Magi Telen Handigi Laser Pado Hana Putokonam Dana Lamado Nasigi exhibition as the Putokonam Aduga Matung the Zoo Sigi so many exhibitions Hini Hanata Haninga Aigi Motagi Police Kisata Hajani Aduga Sigi Hangako profit say koi relief camp da mating pangani na so asasu tawe do pangmung amna ai sibona gani matung tarak pada so koi makata na relief camp gi wena la chhatra maru na relief camp da lai riba chhatra sing gi da makta koi mating pangmung amna ai sibona gani na sumai tham jai
ngasi ayuk pung taruk makhai taba matamda None district ki Khobum police station gi manung sana leiba Thangal Longjang village manakta leiba Don Bosco school maya da Nagaland gi lalhop ama oiba hauji hauji bharat lenga ka nongwai kappa lemna dona santi gi wari sabi khongjang sangsil leba NSCNIM amadi ZUF Jirarong United Front ani gi manakta nongwai kapna khre ayuk pung taruk makhai dagi pung 3 minute kunlom nakalani gi marakta akan bamong na nongwai kapna khi Police tagi fangba pawi matung inadi nongwai kapna baduda asok apan amadi mesimina yawbu laikide adubu haidrokpa maruna Thangal khulgi yum khargi falangda panbagi mafamdi lerami thodok asi thokle haibagi paw hek phangbaga None district police ki kangbuna thodok thokpham gi akoibada sangsinduna thiba humbagi thabak sathake maduda su mifam pun amadi khulai khuju khulai ni singba phagatki paw laite hairi thajaba yaba mafamdagi phangba pawi matung inadi nongwai kapna gi thodok aduda ZUF ki maike dagi mesimina khara yoramba yai haina Tajanari Hautak area ga naknaba Dampi range da Bishnupur district police amadi combined security team na thi humbagi thabuk sathabda khusu khulai amadi pokhai ba yaba masa kya phangba ngamkhre ngasi ayuk hairiba area sida sakangdam khulai paiba sing sathok sasin tawre haiba akaknaba pawama phangbadagi IGP zone 2 DIG range 3 amadi SP Bishnupur ya punba supervision makhada additional SP operation Bishnupur na Lusingba OC CDO Bishnupur Kumbi police ki team Maha regiment ki major Narinder Sharma amadi major Simranjit Singha Renana Lusingba regiment asigi column 2 amadi Vinod Kumar na Lusingba E129 CRPF ki team na operation adu singnaba area sing da sathaki ayuk pung nipan makhai dagi haukiba thi humbagi operation aduda phangkhiba polom sing adudi magazine ga loinana insas rifle ama ICE hand grenade manga magazine ga loinaba carbine ama amadi country made long range mortar ama ni operation adu ayuk pung 13 rom tabd loisin ke thadoksiga mari leinana Kumbi police station da case ama lakhot kre hairi tha sigi tang mari da Tengpal district ki manung sanba Laithau village da kuki militants singna maitai naha trahum doyo farba matung tamthina hat khibagi mayok ta ngase Thawal district ki Sarangpat mamang laikai Maisnam Kangjibung da Maira Paibi singna wakat mifam phamduna khongjang sangsin khre the Women Welfare Association Sarangpat mamang laikai na sinduna pangthokiba wakat mifam aduda saruk yakhibi Maira Paibi lusingbi kangabam Malaya na haikibada mihat mipunna Thalaba mafam masida Minister Singna karigi santi gi kholau laurakpano nakhoi di santi gi kholau aduna mama singi thamoi da macheta na kahelle hayaduna nakhoi gi santi gi kholau aduna mama oibi aikhoi nongu natraga nongode lalhoba haibdu soiduna orekpasu yai haike magna makhata na hai ngasi mak namda masida thokliba irang asida lenga asina santi leire haina lauri sibu kadai dano santi lariba asibu nandam asigi sahi nauriba isa singna makhutta khulai paiduna irebak iramdam kanjanabagi damak satning ba phawriba asibu santi hanjilakpagi khudamla haina hangleduna santi larigadi ngasi isa sing asina maning tamna sasagadaba natra haina hangli mara leitaba isa singna Manipur asida chachaba matamda kuki militant singna phar ga hatok piba mafam masida karigidamakta no India government na Manipur lengak na vote kidamakta yenglaga santi leire hairakpa se mama oibi singna yaningde ngasigi santi leiriba mafam masida isa kaya hatkre makhata na kaya hatki gadori buge hainsu hanglakli se minister singi masa singdi nupi singdi lan yaude phamda nungaina tomduna lei makhoina TV yengduna miyamgi irang se kumhai yengduna leiri masidani mama oibi singna thamoi khangba ngamdriba asini hayaduna hojiksu nowai kapnwa leptri mihat mipun lepa leitri hayaduna santi kholau lauraga mihat mipun lepa leitri ba sei Minister Singi mayumdadi santi lei miyamdadi santi leite haike nahaki lan chate nahaki nupi lan chate nahaki nupi lan chate nahaki nasa lan chate baduna ngachi di chi da baduna nahaki thamoi da mai chak au da bani ngachi di mama khoi ki thamoi je pu bangam de ngachi na isa takhi hayang na isa achi boin halai kadam mama amo obigi thamoi je pu bangam godori bano aduna ngachi media gi thong da ina lauri Mr. Biren
ngasi nangond hari ba sini irang shanti lei trabalai ba asida nahang shanti lei hai ba khola wate chunglaw raw kanu ngasigi wakat mi phamaduda maira paibi singna tongan ba placard kya so sizinakhe Committee for Peace and Social Harmony kaksingna laikhidraba athobasingi yumda satuna awabar saruk yakre haukiba December tang marida Tenupal district ki laithau kuki khul banakta mihathina hatok pikraba athoba trahum doigi manungda kaksing district ki bioi ahum aibadi kaksing torewangma ningthau pareng dagi khetri mayum Krishnakanta kaksing ireng bandagi phairoism malim nganba amadi sengmaijing khoidum makha lekai dagi laisram sanathoi gi pokpham yum sing da satuna awaba phongdok pagal loina imung manung amadi lekai gi awaba su saruk yakhi ngasi gi khongsat da committee asina seng seni hangam thau kharga loina lupa lising manga su imung sing aduda khusina naram khe ngasi gi khongsat ta committee asina handak laibak Tiba thodok aduda sahi nauriba mioi trahum doibu tamthina hat kiba mihat adubu awang thakta yaning deba phondok pagal loina minute ani tuminna leptuna laikhedur singi thawaina mapugi leikonda ingna singna laina ba thoni jakhi loina sahi phaga dorba lal asibu manipur government amadi India government athubada loisingani hairaga ngasi phawba sabsaw policy ama phawba puthoktawa sida Committee for Peace and Social Harmony kasingna penda phondok pagal loina lal asi athing ba yaudana asum sathan ba tarbadi khambang amloidaba achouba civil war ama orekpasu yai haike amadi tungda handaki laibak thiba thodok asigumba amata thoktana aroiba haibadu oirasunu amasung masigi damak lamdam sida laiba CSO maira paibi amadi praja punna honaba sangi haina committee asina miyamda appeal tarukli Iramdam ngakna bohonabada saruk yak diba athoba trahum doibu tamthina hatkhiba se lebak miyamna lumna lawi makhatana iramdam ngakna balamdam asigi miyamna honagani haina youth development club awang posangmam khunawgi advisor license test ngana phonglo khare ngarang numidang awang posangmam khunawgi youth development club maira paibi amadi 15 board na senduna awang posangmam khunaw community hall da laikhidir singi mafamda ikai khumna utpagi thoramda wafam ase mahana phonglo khibani Thoramatuda handak laikhidra mioi trahum doigi thawaina ingna singna lainaba candle thanduna ikai khumnaba utki amadi minute ani tuminna leptuna awabasu phongdokhi Thoramatuda YDC gi advisor license trace kumana hai Manipur thugainaba sinkuki narco terrorist singna honaduna talakli makhoina mioi kayagi mayum mai thadokpa hatpa tupa sathrakpa laikhre maduda khangba ngamdaduna leiba ngaknaba tholakpa mioi trahum doibu handak Lautuna Makoina Tamtina Otlaga Hatkibasi Akanamong Kandem Tawi Miamna Nandam Asi Naknava Ekoi Puna Lemina say like Kibir Singi Manungi Awab the Susaruk Yabagalina like Kibir Singi Tawai English Singer Lainaba Toram Ado Pantok Pani Haike Hawaina Yam Ingna Signa Santi Oina Laina Bagidamakta Mayam Punna Awab Pongtopagi or Masi Pantok Cherry Loina na lehoriba ile cha khudima puna makhoi gi matung induna imaleba ki damakta makhoi gi laman igi laman ingna singba habdo ai koi punna mutang honami na si makhoi gi laman singchi habisima ai koi mayam punna hongom amata de lemin na si haukiba December gi mari Nithau Kaba Namit ke Ayupu Mapalum Tabda Tenupal district Laithau amasung Molten Khul ani gi mrakta mihatin hatok pikraba athoba trahum dogi makha tawa mathau mangam khuding leibak miyam galoina na pangthok minana bagi namak laikhidraba athoba trahum dogi imung manung amade leibak miyam gi mihut singa loina na punduna athoba trahum doi ningsing thorum committee kauba committee am semle hariba committee se athoba trahum dogi mathau mangam pangthok pa amadi tahum thokpa thabasing tawba lor phawdang satnagani aduga committee gi thabak thoram khudingmak mapung phana pangthokpa ngamnabagi namak laisram ningthaubu committee asi convener oina khalle haina athoba trahum doi ningsing thoram committee gi chairman amana phongdorkle chairman sina makha taribade lakliba tang tara nowajing nimita laikhidraba athoba trahum doi gi mangani lahon thoram thokle manamaduna athoba singi mangani lahon thoram asida manipur gi miyamna su saru yabiu hairagi miyamna blood donation tawbagi hainabi lainaba
मखोंग सटुना अवेयरनेस पीरिबा दिल्ली द बेस तौबा सोशल वर्कर किरण वर्मा ngasi मणिपुर द थुंगलखरे कुमजा लिसिंग निगा सुपना कुनमाथोई की डिसेंबर थादगी हौदुना किलोमीटर लिसिंग कुनमाथोई सांगना खोंग सटुना ब्लड डोनेशन की मतांग द अवेयरनेस पीदुना लाखिबा किरण वर्माना ngasi मणिपुर प्रेस क्लब द पाउमी सिंग उनबगी थरम अमदा मागना हाई नोंग मियोई लिसिंग त्रानिथोई हेनबना ई कापनबगी कापगी अवाट पलई हौजिक फाउदा किलोमीटर लिसिंग काटिक सानिपान खोंग सले इंडिया द लइबा मियामना मिलियन तरा ग मंगा ब्लड डोनेट तौबगी अवाट पर लइबा अदो हौजिक फाउदा मिलियन तरा ब्लड डोनेट तौब थेंगनरे मिलियन मंगा हेनबना ब्लड डोनेट तौबदब वाली महाग मसा असे केरला पोंडिचेरी तमिलनाडु गोवा अमदी महाराष्ट्र सिंगवा तोंगान तोंगानबा लमद सटुना मियामदे अवेयरनेस पीखरे मखा तानसु ngasi मणिपुर द अवेयरनेस असे पीनबगी दमक लाकपनी हाइना फोन ओके blood. I took this pledge in 2016 when my blood was sold to a lady who got into prostitution to pay medical bills for her husband, and that's when I left my well-paying job to start working on this cause. And since then I've been walking and talking about blood donation, and the only reason or only vision behind this is that after 31st December 2025 this problem should be solved and nobody should die waiting for blood. सही असगी मे थादगी हौदुना स्टेट असे थोकलिबा कांगलुपी इरांग असिना हौजिक फावदा एग्रीकल्चर अमदे एलाइड सेक्टर खक्तदा लुपा करोड़ सहूम यांखै हेनबगी सेनफम मांगले लाना फिवम सोहलबा लमदम असगी इकोनॉमी की फिवम असी फगतनबा लौमी सिंगना ख्वाइदगी अथुबा मवंगदा सेल ओंथोकपा याबा मही मरोंग सिंग थाबा मतम ओइरे हाइना इरावत फाउंडेशन मणिपुर की प्रेसिडेंट के.एस. गोपेना फाउंडोखरे वाफम असे फाउंडेशन असिना सेंदुरा मणिपुर यूनिवर्सिटी मेन गेट की मायोक नबदल लेबा नेशनल रिसर्च सेंटर की हॉलदा पांथोकपा मंगारक सुबा लौमी सिंगी पोइनु मिफमदा फोंदोखिबनी रिवाइवल ऑफ इकोनॉमी थ्रू एग्रीकल्चर एक्टिविटी हाइव थीमदा पांथोकपा मिफम अदुदा एग्रीकल्चर डिपार्टमेंट की डायरेक्टर एन गोजेंद्रो मणिपुर यूनिवर्सिटी के इकोनॉमिक्स डिपार्टमेंट की प्रोफेसर सिंगलेन मैस्नाम अमदे IGNTU की पॉलिटिकल साइंस डिपार्टमेंट की एसोसिएट प्रोफेसर डॉक्टर होमेन थांगजमसु सरुक याखी थरम अदुगी मनुंगसना स्टेट असगी सिंग अमसुंग तमदगी खंगतलबा लौमी मंगादा मखोइना तौखिबा माई पाकलबा थबक अदुबु मसक खंगबिबा ओइना इरावत फाउंडेशन ना लेंयान सेल अमदी सर्टिफिकेट पिदुनि काई खुमना उतखि थरम अदुगा मरी लेनना इरावत फाउंडेशन की प्रेसिडेंट गोपेना मखा तादुना हाई इरांग असिना मणिपुर की साखोट लमजेलदा यामना तपथनबगी मरम अमसु ओइगनी मरम असिना मणिपुर की इकोनॉमी की फिल्म असे अमुक हन्ना फगतहनगे हाइरबदी लौमी सिंगना अचौब थौदांग अमा लौबा संगी हाइके तनी हैबसे अखंग महिसिंग अदुगा स्टेक होल्डरसिंग ओइजरिबा खोइना कन्ना थिजनबदगी खोइ फंगजरबा पोट अदुखा मसिगी रिवाइवल ऑफ इकोनॉमी थ्रू एग्रीकल्चरल एक्टिविटीज हैबदी लौ उबा पाबी थाबा युमदा पाबी थाबा मफम लेत्रगसु आइगी कासिन कोयादा मरुइना पापी नाकुपी तिनु सनम थारकांदा आइगी सत्कदब पैसादो फाजलकांदा मांगदबा नहवाइदे खोइसे मैतैसिंगदि सि मत मसामदा पंजगे खोइगी साकसे साबगा लेमनबगा मैतै इरोल इएक लोइन सिलोन अपुन बलुप मिलान कांगलेपाक की पब्लिसिटी सेक्रेटरी थादोक पर सेरोल अमगी मतुंग इना लाकलिबा सैचत त्रामाथोई निथौकावा नुटकी अयुक पुंग निपान ताबा मतमदगी मिलान मयाई लोइसंगदा मैतै मेक फर्स्ट ईयर सेकंड ईयर थर्ड ईयर अमदी डिप्लोमा फावो तंबा होरगनी कोर्सिंग असी तंबिनिबसिंग सीजन मार्केट कांगला पार्क मनाक्ता लैबा मिलान मयाई लोइसंगदगी पाव लोरबा यागनी हाइरे बिष्णुपुर डिस्ट्रिक्ट हेडक्वार्टर किलोमीटर 13 रोम चलग लेबा सुनु सिफाई मनिंग लोकोल लेबा गोकुल काउ बेस नेशनल फार्म ना थाइनगी इपा इपुसिंगना तौरंबा सन पथाप अदु अमुक हिंगनबा ओइना संथि सयुंगदगी सेंबा हार सिनदुना फार्मर लाइसम गोकुल चंद्रना काउ बेस नेशनल फार्मिंग माई पाकना सथरी मणिपुर अहान बोइना काउ बेस नेशनल फार्मिंग के फाउंडर ओइरिबा लाइसम गोकुल चंद्रगा महाकी फार्म द इमेज टीवी का उनदुना वारी सानबदा महान हाई थाइनगी अहल लमन सिंगना
तौनरंबा चन पथाप अदु महांगन तुंग इंजदुना इंग लिसिंग अनिगा सुना त्रामपन की अगस्त थादगी संथि सयुंगना बेस तौबा काउ बेस नेशनल फार्मिंग असी तौबा हरखिबनी महांगना फार्मसी तरुपगी पांडमदी केमिकल फर्टिलाइजर सिनबगी महुत्ता ऑर्गेनिक की ओइबा हार काउ बेस मैन्योर सिनदुना पोथोक पुथोकपा पामलखी महांग नागपुर की देवरापल दा लैबा काउ साइंस रिसर्च इंस्टीट्यूट ता काउ बेस नेशनल फार्मिंग की ट्रेनिंग तौरखी ट्रेनिंग फंगलब मतुंग थाइनगी अहल लमन सिंगना तौरंबा संथीना हार सेमदुना साइदुना लौ सिंगुबगी थबक चथरंबा अदुगुमना महांगना साइंटिफिक ओइबा मोंग खरा हापसिलगा काउ बेस नेशनल फार्मिंग असे तौखिबनी हाइना फोंगदोखी सुनुसिफाई लकोल लैबा मागी लौ परि अमरोमदा मतम मतमगी ओइबा मनामसिंग इंजांग मखल सिंग हाइबदी सिंग याइंगंग चुजाक पान कोबी आलू हंगाम माइरेन लफू अमदी हैरा मखल कया थाबग लोइना लौसु उई मसिदा मांगना सेमजबा काउ बेस मैन्योर जिब्राम रूट असी साइ तिन ताबगी सांग हंथनबा निमदगी सेमबा तिलहिदा निम्मास्ट्रा सिनदुना तिन ताबगी सांग हंथनबग लोइना लेबाक लेहाउसु फाले नेशनल फार्मिंग तौबा मतमदा स्टेट असिगी लौमी सिंगना कीरिबसी अहानबदा पोथोक साथोक वाटकनी हाइबगी अकीब लई अदुगा मयामना नेशनल फार्मिंग तौबदा पैसा संगी अमदी पोथोक हंथै हाइना कीबिगनु नेशनल फार्मिंग तौबगी मतमबुदी खरा संहनदबा यादे मसी जेरो बजेट नि नेशनल फार्मिंग तौबगी सही अनी पोथोक खरा हंथगनी मरमदी हाना केमिकल फर्टिलाइजर सिनम लगा संथि सयुंगी ओइबा हार पुरा ओंथोलकपा दा अहोंगबा खरदी लाकनी माकी फार्म असिसु अहानबदा पोथोक कया पुथोकपा ngamde adubo hojikti pothok marang kaina puthokpa ngamle माकी फार्म की लेबाक लेहाव असिसु यामना फगले हाइनसु फार्मर एल गोलपुरसना फोंडो की पोथोक पुथोकलिबा लौमी सिंगदा हेन थवाई यावजनबा लौमी सिंगी मिनिमम सपोर्ट प्राइस की मार्केट असि गवर्नमेंट मियंग थंबिबा संगी फार्मर सिंगना पुथोकलिबा ऑर्गेनिक की पोलम सिंग ममल खरा हेना योनबदा लेबियु यादे ऑर्गेनिक प्रोडक्ट ओइबगी पोट सगी वैल्यू सु लेते मसै फार्मर सिंगी मिनिमम सपोर्ट प्राइस लेतबगिनी लौमीसु मांगदनबा सारिबा मीसु फनबा मिनिमम प्राइस थंबिबा मथौ ताई फार्मर सिंगना काउ बेस नेचुरल फार्मिंग तौदुना लेबाक लेहाव फना थंबगा लोइना ऑर्गेनिक की ओइबा पोथोक नाक्ता पुथोकतुना हक्सांग फना नाद येक्तना लेनबा होनमिनसै थबक फाउदबा नहारो सिंगसु नेशनल फार्मिंग तौदुना नुंगाइना सेल तानबे याय हाइनसु एल गोलकुल चंद्रना इमेज टीवी को उनबा अदुदा पाउदम के पथाप तौबिरिबा नेचुरल फार्मिंग की पथाप तौबिरिबा सिंगा हाइजनिंगसे करिगुंबा नेचुरल फार्मिंग की मतांगदा हेना खंबिनिंबा लैरगदी मफम असिदा लेंबिरो अफा फंगे शेयर तौजगे अदुगा अरोइबा CBR सोइल टेक्निक हैदराबाद का साउथ इंडियन हिने यामना सक्सेस ओइना सिजिनारबा सोइल हे मखलनिसु टॉप सोइल हाइबमा सब सोइल हाइबमा मतुंग खक्का तौरकांदा साइरकांदा तिन हिंदा ओइना सेंदा मखलनिना मसी यामना सक्सेस ओइना हैदराबाद का कान सखरी सिगी पोचे आइजु एक्सपेरिमेंट हंदकगी हौरे पांबी खरदा साइरगा आई फबदी माली अदुगो अइना मदु सक्सेस ओइरे हाइदमते हाइबा मंद्री मरमदे आई था अनी मुक्तंगाई अइना सिके एक्सपेरिमेंट हौरपसे एक्सपेरिमेंट मसिना नाइ पादगे आई लागे अमजो आई फोंदोगी नाइजरी नेचुरल फार्मिंग तौबा असिदा फार्मर गोकुल चंद्र की लोइनबी लाइस्रम ओंबी तिलोत्तमा देवी नसु यामना चाउना थौदांग लौरी महाकी फार्म से हेन साउथुकनबा एग्रो टूरिज्म फैसिलिटी सु लैनबा कन्ना होना हौरे जोराम पीपल्स मूवमेंट लुसिंगबा लाल दुहोमा मिजोराम की अनुप सेमिस्टर ओइनांगसी राजभवन कॉम्प्लेक्स आइजोल पांगथुकबा थोरम अमदा मिजोराम की गवर्नर हरि बाबू कंभमत पत्ती न वासक लहोनख्रे वासक लौबगी थोरम अदु ngasi ayuki pung 13 ताबदा पांगथुखिबनी हदक पांगथुखिबा असेंबली इलेक्शन दा पुन सीट निफु लेबा मिजोराम असेंबली की मिखलदा ZPM ना सीट 23 फंगदुना एब्सोल्यूट मेजॉरिटी ओइखिबनी लाल दुहोमा ना सरशिप कंस्टिट्यूएंसी दगी मिजो नेशनल फ्रंट की जे मल सोम ज्वाला बुनसोंग दगी
vote masing ising ani ga chamapan ga marphu ni thoi hena phangduna mai pa khibani lal dohoma na punna vote masing lising ni pan ga chahum ga tramani phangki mahang na lising mahak lising am ga chamapan marphu ga mari da congress ke mp oirami case for question allegations da debate torba matung da Trinamool mp Mahua Moitra Lok Sabha ri ngasi tanthokre debate ki matamda Trinamool Congress ki behalf ta Mahua Moitra wangang hanaba party na hajar basu mahapu ngahan khidre mahapu tanthoklo matungda Mahua na maan sem sakhiba adu Lok Sabha ki mapan pangthoki maan haikibda thong adu aina yadaba court amana niyam lana serak piba kangaroo court ki thabak ni finance of case evidence of case any gifts laite Darshan Hiranandini Busu Ethics Committee na wahang pahong tawkibus laite Ethics Committee ge report adu khananaba puthokpura pungamagi manungda Mahua Moitrabu tanthokibani Congress amsung Trinamool Congress na report adu khananaba matam khar sangna nibidasu yakide Mahua Moitrabu tanthokibagi matangda West Bengal gi Chief Minister Mamta Banerjee na haikibada lamai samri ga marpudra manga panba report khananaba party punamakta pungkhai amagi maman pung amagi matam khaktam piki India Alliance pu thagatli aikhoi amatoina lepli Trinamool Congress da mapung phana Mahua bu sawatli haike Orissa based distillery group amagi mathakta income tax department na red chathabada lupa crore sani ga yankhairom phagat khre Bout Distillery Private Limited tagi phagat lakhiba senpham sing adu masing thinaba income tax department na counting machine dozen ahum sinakhe thigat kiba mafam singi manungda Congress ki Rajya Sabha MP Jharkhand dagi Dheeraj Prasad Sahu gi lepham su yauki Balangir district laiba distillery group ki premises tagi Almira Singh dagi lupa crore sani phangki atopa senpham singna Orissa gi Sambalpur amasung Sundargarh Jharkhand dagi Bokaro amasung Ranchi dagi su phanglakhi business group amadagi yamlaba senpham phagalakhi matang da Prime Minister Narendra Modi na haikibada miyam gi dagi lut tawkhiba senpham adugi paisa ama phawba hanjilakadabani masai Modi gi guarantee ni haike hojik aroibada maroi paw nu pijari Maitai na hat rahum da phar matung tamthina hat kibi mayokta sarang pata wakat mifam satakre State asida thokliba kanu ki irang asina maram oiduna hojik phawda agriculture amadi allied sector khaktada lupa crore sahum ga yankai henbagi senfar mangle haina KH Gopena phongdokre loinana lal dhoma na Mizoram gi anubat semester oina ngasi wasak lawkre Ngasih gini mes Paodam saluk sebab matang ngasih lo jadi miamu amukanda korum jadi.